mayamda ayu anganmada pijakhiba content amagi makha sathajarakpa mayamda hapsaramge laingana war on drugs satharabasu karimata kanaba phangdre cycle area da number 4 sungphom masing khangdana leire haiba content sigi makha sathajarakpa mayamda thamjage pausna makha tana hai cycle area gi singmai khudima hauzik popi pami ngaktana pik thankhre handaki sahida har phangdabi awaba kaya mayokna khibado cycle baikai dadi har gari lot chingsinaduna popi pambi da sainaki hauzi wak cycle area gi mai sing popi pambi na pik thali hairiba singmai sing asida popi pambi tharaga leirabanina mapam sigi akoi bata tariba kul singda number 4 amadi brown sugar sungbagi factory kaya marang kaina leire matam amada nganu huralaga yolaga saramba miyoi kaya number 4 sungnaba factory linkhat padagi crorepati oikre cycle area da leiriba khul ayama number 4 sungbagi thabak sathari cycle area da leiriba chingmai khudingma popi pambi ngakta ngaikre haibasi war on drugs sathariba manipur sarkar ngaf amadi intelligence singna loina khangnaraba ngaktane adubo cycle area security force thajinduna popi pambi yantat hanba natraga number 4 amasum brown sugar sungliba factory sing thugainaba honabagi thawrangdi ngasi fawa paikhatpa udri luribadi malemda khwaidagi sauna number 4 sungliba factory singi manungda taruk suba position da leriba cycle area dagi puthorakpa number 4 amadi brown sugar singna manipur gi mafam ayambada saitholaga lekhre hairiba mayai kaba nisha sing asina inkhalakliba naharol kayagi punsibu tapna mangalakli cycle area da leriba factory singdagi puthokliba number 4 amadi brown sugar sing sagolmang police station amadi lamlai police station phawraga lakli mayai kaba nisha sing adu puraga lakliba kangbu singna police station sing asibo yamna laina lanthokpa ngammi haidi amaromda amuk cycle area da leriba miyoi kharadi crorepati oinare makhoina number 4 amadi brown sugar sing adubu yolaga phanglakpa senfam sing adu thampham leitabadagi poma sanba bora singda haplaga phau paibadona pairaga thammi haidi cycle area da number 4 sungbagi factory kya phongna linkhale manipur lenga ki intelligence singna khanglagasu karimata tawba ngamdabadagi maning tawna number 4 amadi brown sugar sungbagi thabak sathari number 4 sungliba malem gi lebak kaya gi manungda manipur gi cycle area na taruk suba position da leire haibisi khanglabasu thingbinaba leitabana state asigi inkhalakriba naharol kayadi mayai kaba nisagi ipakta lupkhiba yabigi phibam da leire hari manipur asi haukiba sai mangarongi matamasida singi area singa park sana popi pambi thabigi sangsi hengalakli local oina kani haina khangnaba popi pambi thabigi thaba asi schedule trap singna namna taba singi area singna sathari narcotic and affairs of border gi report matunginadi popi pambi thabigi thaba asi urkhul senapati kangpokpi kamjong chusampur amasum tamenglong district ki jaga singna sathai mamang sahi english singaniga kundagi sahi asigi february fawbada law enforcing agency singna tuan mafam singda lam acre lising amaga samiga kunda tharamba popi pambi sing yan thattuna mangankhre English singani taraga taretagi na taraga mapan phawgi matamdana manipur police na lam acre lisingani ga sanipan ga yankhai ga nipan ta tharamba popi pambi sing park sana manganki report amagi matunginadi manipur gi official amasum politician kharadi drug karber sauna tawbigi thabak sa thaiso hari manipur gi mafam kyara park sana popi pambi sing thaduna hero number 4 amasum brown sugar gi sumpham kya link khalakpadana dana HIV AIDS की रिपोर्ट क्या सुलेरी लेबासी गोइना HIV पॉजिटिव केस की सादा निपांदी मणिपुर की नी हाइना मणिपुर स्टेट एड्स कंट्रोल सोसाइटी की रिपोर्ट अमन जोहारी पन्मयाबदी हौखिबसै इंग्लिश सिंगनी ग तरागा निपांदा चीफ मिनिस्टर ना वार ऑन ड्रग कैंपेन लाउथोखरबा मतुंग सही अनिरोम की मतमसिदा district police na state asigi tuan mafamdagi lupa crore lising ani henbagi drug fogat kibaga lonena drug manufacturing unit manga thugai kiba leirabani adumapo nungtigi leptuna drug amasum mayai kaba posai sing lalonba amasum drug ki factory kya link khalakpagi thabakti leptana hengalakli haba paw amasu ngachi fong ki fusi fong asina headlines oina maruiba paw moina fongli atopa paw manamo nongmai fagatriba pawa FIR handokloi थासिगी कुनगमरी की नुमिदांग पुंग मपल्लोम ताबा मतमना सिंगजमई वांगमा खेत्री लेकाई
ꯃꯣꯡ ꯈꯪ ꯂꯝꯕꯤꯗ ꯊꯣꯛꯈꯤꯕ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛꯇ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯤꯖꯤꯟꯅꯈꯤꯕ ꯅꯣꯡꯃꯩ ꯐꯒꯠꯇ꯭ꯔꯤꯕ ꯐꯥꯎꯕ FIR ꯍꯟꯗꯣꯛꯑꯣꯏ ꯍꯥꯏꯅ ꯁꯝꯖꯦꯠ ꯁꯥꯕ ꯄ꯭ꯔꯤꯌꯥꯟꯗꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯁꯤꯡꯖꯃꯩ ꯋꯥꯡꯃ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯂꯦꯟ 8ꯇ ꯂꯩꯕ ꯄ꯭ꯔꯤꯌꯥꯅꯟ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯁꯝꯖꯦꯠ ꯁꯥꯕ ꯕꯤꯀ꯭ꯔꯝꯖꯤꯠꯅ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯆꯥꯁꯤꯜꯂꯒ ꯂꯨꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕꯗꯒꯤ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯏꯟꯇꯦꯟꯗꯤꯡ ꯀꯦꯟꯗꯤꯗꯦꯠ ꯁꯦꯔꯝ ꯅꯤꯀꯦꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔꯒꯤ MLAꯁꯨ ꯑꯣꯏꯔꯤꯕ ꯃꯤꯅꯤꯁꯇꯔ ꯕꯤꯁ꯭ꯋꯔꯖꯤꯠꯀ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯗꯕ ꯉꯝꯗꯦ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗ ꯈꯨꯠ ꯊꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕ ꯅꯔꯦꯁꯀꯤ ꯃꯊꯛꯇ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯥꯈꯤꯕ FIR ꯑꯗꯨ ꯍꯟꯗꯣꯛꯂꯣꯏ ꯂꯣꯏꯅꯅ ꯁꯦꯔꯝ ꯅꯤꯀꯦꯅ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯇꯣꯔꯕꯥꯟ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ GPꯒꯤ ꯋꯥꯔꯗ ꯅꯝꯕꯔ 8ꯀꯤ ꯃꯦꯝꯕꯔ ꯃꯥꯏꯕꯝ ꯂꯦꯈꯖꯤꯠ ꯑꯦꯂꯤꯁ ꯑꯂꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯁꯨ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗ ꯈꯨꯠ ꯊꯥꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ex MLA O Henry Mantripukhi French Colony Muslim Area Sangbada Thingle Mantripukhi French Colony Muslim Area asida matam sangna lambi satpa nungaitre haina ex MLA O Henry na MLA oiringaida koilas thabinaba haijarubada thabak oina tawbiraktabadagi Honorable MLA Y Irabo na koilas tharani haina haujik paka thaduna sarakhi adubu laibak thibadi koilas thanaba paka lawba haurakpada Henry na amukta information amata pidana drain sangadabani haina JCB pushalaktuna drain sananaba tawkhaiba haurakhi aduga laiba adu paka lauribadugi mathakta amjanba haurakhi masida akaiba oirakpadigi leikaigi club ki member ani na tholaga drain chanbagi laiba tauribasi yaradi paka lauribasida tahan sanbigani hairibasi yamna phayadubu nakal animak kainadanaba tawbiyu khak hairubada O Henry na thika piba mayang kharana nakhoi hauzik amata lemna tharoi mi siba yauni haina hairamlaga O Henry da phone tawduna kauki O Henry khudakta laklaga wahang amata leitana club ki member ani da overpower tawraga sathina furambani aduga nakhoi pangal amata masigi lambi sida tholakpa yaroi sambal khajingani nakhoi voter kayam laibano karigi club no nawalaudi haina laukhongduna threaten kya su torongki masigi matangda French Colony Welfare Association Committee gi meeting ama khudakta kauraga pham ex MLA Henry na club ki mi da furamba phajataba wahai hairamba asibu akanba condemn tawki loinana mahakna lale haijaraktriba phawba French Colony Muslim area ex MLA O Henry bu sanghandaba amadi O Henry gi thabak thoramda yaudaba haina wareb lokhi kanagomba imung amatan ex MLA bu pushilamba tarabadi lekai amsida mahalana asi anada sangdaba amasu mahaladagi tongana thamba haina suware blokhi bot lepkadaba candidate amana prajabu escort yawi habigi khudong chaba lawraga mi hekta phuba si home department athubada yengsinbiyu kariguma yengsindaba tholabadi law court salagani haina su ware lokhi side Publicity Secretary French Colony Welfare Association Manipur Imphal East haina thamai atopa paw manamo Karnataka da anauba COVID variant gi case tare thengnare Karnataka da miyoi tare anauba AY 4.2 COVID-19 variant positive oiramadigi state asida COVID pandemic ahum subu wave lakadoribra haibiga akiba laide hairi anauba variant asina UK Russia amasum China da saithing sauna piri anauba case masing khangan hantharakuna state asida COVID ka athing using komthokna hankraba matung sida authority singna anauba variant asi sandorakpa thingnaba hauji action plan ama semsari Chief Minister Basabaras Bomaina lebapokpo numita phongdorakpada mahangna anauba COVID strain asigi matangna state health minister ga khanare virus asi laksinanaba akanba tharang sing lokhotnaba aingonda instruction pirakle haina sumana makhataki oiragliba phiba masigi matangda Karnataka gi education minister BC Nagesh na phongdorakpada COVID-19 ki anauba variant amasum hanagi variant ki marakta khenaba leite aikhoina mi painingai oide state asida ningthokaba numitigi primary school angang singi physical classing hauki haina pausina makhata na su phongdorakli atopa pau kharana
self accident mi ahum sokle accident da mateng panglamba doctor bu thagalakli Singjamai police station gi manung sanba tidim lambi gi airport manak tangarang Hyundai venue car ama lambi gi median da thingzin badagi gari aduda tonglakpa mi ahum sokle makhoi gi manungda amadi aruba fibam da sijo hospital la laikanari hairi police tagi phangma pauna hai ngarang numidang pung mapalom tabad angauba masugi Hyundai venue MN06 LB 4338 amada mi ahum tonglaga nambol tamna hai tharakpada airport manak tidim lambigi median da thengzinduna self accident hoki maduda gari asida tonglakiba nambol mongjing laikai digi longjam Sushil Kumar takhelambam Gunendrajit amasum takhelambam Denjit soki makhogi manungda longjam Sushil Kumar ka hena sokpadi haujuk sijo hospital gi neuro ICU da laikanari hain spali atopa pawa manamo college sing hangdoknaba report pisinkhre Manipur da lairiba college sing akaknaba covid ki SOP ngaklaga regular physical class sa thabada ayaba pibinaba kidama Manipur government ki director of university and higher education ki director Dr. Rangita Bali Waikhom nama ki oiba report ama Manipur government ki commissioner higher and technical education ngasi pisinkhre director na pikhiba report adugi matung ina Manipur government ki makhada leba college sing amasum aided college sing gi academic section 2021-2022 gi undergraduate program gi ahanba ahum suba amasum manga suba semester gi admission process loisinkhre adubo covid-19 laisat ki ani suba wave na maram oiraga physical class tawba ngamdana lairakibani Status da COVID-19 laisat ki positive oibiki sang hantarakpaga loinana tha asigi kunga mathoida ikhiba sithi gi matungina government ki amadi aided college singi principal singna pirakpa comment ki matungina housing college sing hangdokpa pamle college sing hangdokna bagi damak makhoina pirakpa mod ki matungina college sing hangdokpada campus manungda sab SOP natragana covid ki inform thokpa niyam sing ilhanba class sing social distancing nga napikdamak hana lairiba capacity digi hantahanba mahiroi singi khudong saba yenglaga physical class yawningba mahiroi singi dama class tawbiba amadi college ta lakpa pamdaba mahiroi singi dama online class tawba college ki staff sing amasu mahiroi khudima covid vaccinate tawba asini punama asina maram oiraga state asida lairiba college sing asi amuk hana hangdokpa yanana bagi sab warep Manipur government ki commissioner higher and technical education na lobiyo loina college sing hangdoklaba sab guidelines ama sembiyo haina director na pisinkiba report aduna hairi haina pausina makhatana phongdorakli duga hauskoinadi paus mata asai lusinjarage patausa gibra so ki plan ke viewers mem na ngakigini matam gi maru be pausing leptana update pizara kanesu channel asigi maike digi su mem na thamjari and thank you